Mayanglambam Rishikanta MEEOIBAGI MINUNGSHI WANGMADA PHARABA MATUNGDA TAMTHINA HATPIKHIBA THAWONGBU MANIPUR MEITEL PANGAL Welfare Organization MMW na Akanba Mawongda Yaningdaba Phongdorakli MMW gi Publicity and Information Secretary gi Maikede gi Thatorokpa Cherol amada Thaudok asina ingtappa pamjaba Manipur miyamda yamna thamoi sokhalle mi amagi punsibu karishu leitana manghanapa haibasi logi wangmadani leikhijabagi imungna thingnahuriba awabada MMW na saruk yari loinana kanglup masil gi marakta lo leitabagumna nungsinadaba amana amagi mathakta tamthibam thawong chathanabada lamdam aduga ingna panba chokhatpagi lambida changshinba ngamloi matam sangna kanglup maselgi marakta amana amabu thajana punna hingminarakpagi fazaraba masak manghananaba hotnaroishi community leaders, civil society organizations, religious leaders, youth groups amadi section khudimaki ahal laman thoglaktuna mi phaba hatpa irang sagatpagi mayokta amato oina leminasi amasung thaudok asida hakchina lauduna thizin humjinbagi thabak ningthina pangthoktuna mara leiba khudimak choirak phanghanduna leingakta miyamna thamlamba thajaba adu hanjilaknaba mari leinaba singna sinbiyu haina appeal tawrakli